ngarang Tamenglong district ki manung channel leiba Tatbung village fauduna chatliba National Highway 37 da Apex company ki driver oiriba maitei macha amada kuki naha ani na khut chei paiduna thoklaklaga maitei yaubra haidru wahong pahong kaya chatharakpagi thawong yaningde lamhen tu henba kuki naha ani adu yauna kuki gi mari leinaba authorities singna October 15 fobagi manungda leaching da sengdorakadabani karigumba sengdoraktaba taragade October 13 tagi jiri gi laikai amada da kuki changhaloi haina leaching jiri gi secretary Laisang Ranjana Fongdokre ngasi lamlen laikai da leiba leaching jiri gi office ta pangthokiba paumi sing unaba amada wafam asi phongdokladuna mahagna hai ngasi thokliba thodok asi mamang dasu anirak thokiba leire mamang da thokiba thodok sing adda jiribam gi DC SP Assam Rifles ki CO amade tongan tongan ba CSO leader single loinana maitei amasung kuki singi mari leinaba authority yauna wari sanaraba matungda asigum thodok asi thokaloi haibagi achet pa thajaba pikiba leirabani maram aduna akanba khongjang kaya sangsin gadaba leirabasu phathaduna lakhibani adubo lagliba October 15 fobagi manungda lamhen tu henba kuki naha ani adu yauna kuki gi mari leinaba authorities singna leaching jiri da sengdoraktaba taragade October 13 tagi jiri gi laikai amatada kuki changhaloi amadi haiba Apex company gi maitei driver ase jiribam gi maitei nate haiba khaki mahakbu thadorakhibani karigumba mahak ase jiri gi maitei oiramlabadi mafam aduda hatokadoribra haiba ase jingnarakpadagi khongtang ase laukhatpani haina Ranjana Fongdokrakle ngarang thokiba driver masadu ko koi lising ga una jaduna wari sanajare makhang mangandagi ko video clip am lawjare lawbasida mahak se ko jiri gi maitei nate haiba khaki yengaga ma se thadorkhibani karigumba jiri gi maitei oiramlabadi mafam da mokhoi phuge haibra hatke haibra tam punchit tam singnage haibra habase koina singna kodagi masigi mafam si nungai tabadagi pen tabadagi haiba kogi thogdang se lawdaba ya tabadagi lawrpani aduna lakliba Sunday gi haibadi tang 15 October tang 15 si mamang manungda laliba miyosing adu puduna lisingda karigumba sengdok abda ba taragadi tang 13 asidagi jiri da kuki sangba gi athing bathamle